SK Women College da laiba nupa ne je chak piu hai ro to makok ta lichain thomak pan lichain thome to moi gi senari ba kangu singa sida lai re sida lai to senari ba kangu singa moi na ma pan da loi na tho lai re police ani a ko thoke ju yatre moi sida kausila wadi sana che ju yatre yengbiyo mayam yengbiyo tawri jengo yengo makok ju thukai bi de yengo basi dari ulo se yengo makok ju thukai bi de yengo se makok ju loi sagai re sibu khai re ba moina ka do khoi hojik ngarangi SK Women College kida Facebook ta ma moigi irang ama thoi haibaduga mari lenana kogi Police Community Liaison Group PCLG Nambol ge kogi member sing khara mafam asida khoi hojik thungaga laire koi se hoi kari hoi adada khoi ngasai han mafam sida lakchabada mogi mafam sida laibiri ba police ki kogi silinau sing unaba loiraga hojik si volunteer si mangasai ki re dana topa jaga da laibadagi kauraga khoi hojik unajabani the volunteer sing lakpiri laibiri ba kogi yamasina kari laibage ngarangi thokdoksi kari kamai tawno do ten takna thambiyo rang se akoi sak jela matungda sak si moi si lau he sak lau matungda akoi inmet 130 ga 4 lai bani akoi ahamba da 180 akoi chak package porfani adu kona da badana akoi 15 ama lau ga pun 195 singarang chak koi pi punna inmet kaya inmet 134 aduga purak pasak na to iba chak sina 195 okay aduda moi je nganna chak lau ga group ni aduga moi chak lau matungda moi manungda kari gumani sakhar sinaraga thola matungda sak lebra habida hoina sidi saksi thenge habidi akoge sai mi logdo awat singdu loi logre noi chung sai lograbani habani ada moje adu isingra video sangre adu ngasagi yam kanna pressure toiba ngang sim thanda thola kanda sak piu habida aina sak tu spana koi hajiki kaure ding sai noi logra daina habida adu di ju hoina piu habani mana ju gilas amda piu sini ai nang haido kaino nai khakan ngangbuda ma machin thira ma sangre matungda mana moi team je hora thola kanda ngasai angon da yam kanna machin thida law khopa han volunteer do kanano aina toroga phan je pairaga langsilak pune phan je pai langsilak padagi aduga khoi khajalaga thamiba khoi moge changna ba yadaba area duda khoi moina thori du lokthoga na changa kanda khoi yamba cherenda hana moi pin thilak pune moji masasi control ngamdabagi moju tui ta aduga yamna lei thopa kanda sida khetana kudop na kano khepdagi khoi sei ma wale adagi matungda ai sen thora kanda aina kano da khoi security nai lawr kaure adagi khoi volunteer han senior ma yawo juma ju mana kano si khoi weapon ji paraga changkano na khamne hobani ai sen thora matungda moji ani hum jina ta se namme namaga khara moji namthuna ta se namtho chela kanda khoi moina tana ko gate sibok neba khoi matamda security ani lai ko gate bok tana ko sida akhoi na moidagi ngakthona honabada khoi upare tabadagi ariba usawa saka taro moida hajilakan mane manandi akhoi self protection ta hokya da manandi moi kun tara muktuna sitan tana tar hek thanggi da khoi si bana traga na ba khoi te kai te thokadar adu ta ukanda moina kok thugai chak pi ha da makok thugai habnate moina sandopani asengbadi moi chak hana hanbagi moi logi ba base da moi chak mi tara ma thagi da chak mapan ne yarani haina hajigi angang kai ri bangang masasna chak pur sangabni chak lowa lakpada su khoi han volunteer oi han khoi president club sakai president hai asingang si ngasidi kamagi kanoma kai ma masase hai ba khopam tawi hai in angang ne adi thengdar matungda ai je che chang lo selaga adi khoi hen sidai je mayam ji manungda thamjalamaga ajiki khoi ta sirenga oja saga ji moi di chak si mari khangare mari ama cha si aduga ani ji adi angang pi ma cha homon cha phangdena claim taw adu tari timings dene bo moina thola ga khoi de tawi action meeting je social distance something after leite mi ani thola kani mi tara gi chak bugini mi hum thola kani akhoi ni pangi ne chak bugini manung de social distance something leite akhoi na hair redana nar akhoi punna na jage ha angang ne hojigi machin jam kan ba adudi matang si dai khoina PCLG Police Community Liaison Group ki Nambol gi member sing nai khoina pamjabasi koiga top department health department su tawbiramgani adu lairiba inmate sing si khoi madam SP hoi kari hoi adagi sar hoina sinbiraga amuktang moigi social distancing ngakna thamhalaga awareness ko mamtang sinbagi apam si mai khoi PCLG gi mai gi dagi sigi apam si ma thamjari
hoi madam hoi kari hoi ki respected ekoi gi district police ki magi